Kuki Kulai Pai Bisinga Tangkul Village Volunteer Singa Numai Kamnakre, the Pima Sokli. Nasinungtil Ukul District Mongkot Chifu Village area the Kuki Kulai Pai Bisinga Madi, Tangkul Village Volunteer Aniki Marak Numai Kamnakre, Numai Kamna Badru Kuki Nupi Masa Sokiadi, Haukipata Maromashida Ukul District, Tangkul Masu Kuki Furup Aniki Marak to Umkanatuna Lakpiki Makatarakpa Taudokta, Nasinungtil Pung Amarom Tabra District Shigi. Mongkot Chifu Village area Tangkul Village Volunteer Masum Kuki Kulai Pai Bisingi Marakta Nomai Kapnabada Kunjasung Mi Pai Nakreadi Liang Maigi Nagagi Lamda Kuki Len Thajilakle Sena Basipung Nipfugani Pangi Manong the Pagatabani Committee Kangpopi District Impal Tamai Lamida Liver Liang Mai Naga Singi Marueva Mapamama Oidiba Zaimeng Lake Pat Sembasagat Kitabak Suribel Sinmi Singi Kola Among at Tuan Madanatana Mapamaduru Kukilen Hain Thajilakle Thonglang Area Joint Action Committee on Protection of Ancestral Land Akan Mamon Yaning the Bapfungoki Bugaloinana Garang Digi Horoga Pung Nipugani Pan Kimanung the Langan Sinabising Paduna Putuna Matam Takre Committee is not Tadroko video over the Kuki Kulai Pai Bisna Thong Sitasi Kungamatu Satarambani Hands Pungoki Border fencing ki thapuk mapung phana lusinba mathoktai XCM and Biret Myanmar amas Manipur ani ki ngamkhai paring da hojik sa thariba border fencing ki thabasi mapung phana lusinba mathoktai fencing ki thapuk mapung phana lusin tripa phaw Myanmar ki law na miyoi sing changselak thingma ngamlo hena hanagi minister nongthom Biret na phungdorakli XCM Biret na X thadorak paworo lamada mathaki wapum asi phungdok pagaloina Hiramasigida Prime Minister Madi Home Minister na akan mamiyeng sangduna ngamkai sambal khabagi thapot lokhat papu thagat papu dorakli ngamkai sambal khabaga iroidana border na leiriba gate singda akan bathabak lokhat pagal amadi FMRMN tawduna regulate tawriba asimangna illegal immigration sangsalako thingma ngamlagani habigi thajab thamrakli Sinakai thiel khul koisin thambaga samanari kunja sing mi painari Urkhol district ki Khanung Sup Thangba Sarukta Labor Sina Kaithil Khulasi Haukiba Mars Taraga Mapandagi Nomai Kapsin Nuna Attack Torakpadagi Kunja Sing Sathok Pangamdana question Duna Thambaga Pankak Oiredi Thasiki Kungamatoi the Kulai Matiksan Paiba Kuki militants in the Kulasida known among attack Satarki Etiado Pungpam Sapmana Maiki Maridiki Mangzung Sin Mong Satarkibani Etiado the Kuki militants in the Lethot Shells in Seasonabada Seasonabana Mapamaduda Apabamasum Asok Makal Kulai Sing Yawgi Sing Napasang Lady Kuladu the lady of Mahari Zimeni Kambudo Ahoba Bongi Makol Tarapati Kudak Handuna Nomai Kaki Numidangi Matam Makatana Nomai Kablak Bamasum Defensive Operation when a Mahari Zimengi Ahing Pung Taramagumini Taraganiturum Tabamatamda Pera Flagger Sing Nong the Kapaki Sinakai Tilga Naknana Leba Koki Kul Lepland Kanboy gari sing lakpu ubada miyam de hen akiba ponki sab sab gari masing khang ngamdrabasu sangsilakli gari sing adu mamangi numidang na mari supa mahar regimena tingpi bung tamna thindokhiba sing adu oigini leplen tamna lakhiba gari sing adu koki misam sing gari ni haiba khang ngam khi hari marak shir thang janum ki nungthil da sina kai thil gi mama masana labukta mana masing hek pasat pada numai kapsilak padagi tholak pangamdra laikhi padagi mahar regimen gi kangbu Casper Mine protected gari ani season aduna kan mangamkhri gari ani edu lepland lomdigi tingpi bung khulta balami satuna mama masadu kan khibnari sina kaithil gi khunja sing gi maike digi yamna shakti leiba explosive sing hanjin season aduna misam sing gi attack sa tharakpada nungnang bo phungdok pagaloina militant sing gi thaba si lepanana ba state government khudok to miyeng sangbi hari Kuki Jau Council ki Chairman Henlian Thangi yum le attack tokre Manipur ki Chief Minister Yumnam Khemsan ga Guwahati da wari sanakhiba KZC Kuki Jau Council ki Chairman Henlian Thanglet ki yumda Jaumi Naha sing attack satakre press ta phangwa paug nai English ngani ga kun go humdoi digi hawduna Manipur thulak liba maite ma su Kuki Jau ani ki marak thoki ba kanglu ki iranga mari lenana Nahan Guwahati da Chief Minister Yumnam Khemsan ga KZC ga mifam pangthoki ba du yaning da ba phongdok tuna ngara nungthil pung ani ga milini purom tabra Kuki Jau na ha kaya na KZC gi Chairman Henlian Thanglet ki yumda nung thomjin me yawn attack sataki KZC gi Chairman gi yumda ngaksen bigi thabak tori bi security force sing bu miyam na namkhai dun attack sa tharak padigi security gi meke digi miyam tu tan khaina ba tear gas shell kya kapthoki
security na tear gas kapadagi miyam adu kainaki matungda amung hana punsinduna chairman gi yumni attack tona bhonaki hadi thawdu adugi paw phangbadigi henba security force ng mafam adu sangsilaktuna miyam adu control toki hadi security na tankai khraba matungda amung hana Chuchampur town gi tuan mafam singda miyam punsinduna lambi thingba amadi makhal makhagi khongjang kya sangsingki hadi panma yabadi english ngani ga kun go humdu gi me ahum digi hauduna Manipur da Meetei amasung Kuki jau gi marakta satharakliba kanglu kirang siga mari leina ihan hanbu oina nahan Manipur government ki minister yumnam khemsan Kuki jau council gi lusingba singa Guwahati da mipam pangthoktuna irang asigi waroisin purakna ba khongthang lokhat bawkhibani Nomai kapse lakpada amasokli Urkhol district ki manung sanba tingpi pung leple lambi da lakpa auto rickshaw da masakhang da bisung nomai kapse lakpada mi amasokle hari hairiba thawdo asigi matana police ta ki punga pauna hai thawdo asi nana yuk pung apan makhairam tab matamna thoki bani sakhang da bisung nomai kapse lakpada ki soklaba adu di dongsum khul dagi kemneng baiti se nifu ko manga mapuroiba paukam baiti kawi hari sakhang da bisung adu na satharaki be attack adu da Kemnengi ye thangba makhong na nongmai maru pandan sokibani loinana autori sodu tongduna lakpa mi khara su khangawdun nongmai kapsilaki baduda autori sodu sitpadagi aso apan yawki asok pasingadu manak nakpa hospital pukhatuna layengki eri Pharaga pukiba village sipki loina bi rescue tawri thasigi taraga mapangi numidana Kuki militeni singnaba khulai paiba singna sakpi karong ps na konba ravalon village ki sip sungpi ngamrungi loina bi tin khosin hauki pu pharaga pukhibadu chandela masum Chuchampur police na thasigi kungi numidang na Chuchampur gi el molkot khuldagi rescue tawre hari bomb bokaibada ama ata thokre grenade thamjilamle Imphal East district ki Porampat police station ki manung sanba khurai singang bam laikai thingom lerakta bomb ama pokai dun ama ata thokre thawbal duna lambi da grenade ama thamjilamle ngarang ayuk pung taraga nithuki minute yangkai ka manga num tab matamna thokiba bom pokhai bigi thawdo dugi matangda press ta phangwa pauna hai bom adu khurai singang bam laikai yangol ning thau harau bung manak pokhai hibani pawge likhun sing hai ngarang ayuk angan bada khurai singang bam laikai thingom lerakta leiba miyoi singna ahoba makhol ama takhi miyam tholak tuna yengwada bom adu yangoi ning thau harau bung manak pokhai bo eram ki hadi bom pokhai ba duda manak nakpada leibi yu khara ama ata thoki thawdo adugi matangna youth social development organization kam club library center khurai chingam mam laikai thingom leirakna Porampat police station report tawkhibaga loinana matungda miyam da aki akhang nanghanba thawdok amuhana thokondana ba thabak lokhotpina ba taksinki laikai adugi miyamna mi kungna tawa yumlakta asigumba bom pokhai bagi thawdok thokonduna miyamna aki akhang nanghanba thawdok thokonbidana basu appeal tarokli amaramna Thawbal police station ki manung chanba Thawbal kaithel leiba Thawbal tu mayang Imphal auto parking maraki lambi paringda ranumi yungba adwaida hand grenade ama thamjilamle pawge lekhunjing hai hand grenade adu Thawbal kaithel leiba soibam variety store amasum second center amagi marakta auto parking marakta lambi da thamlamba du lambi asat walk sing thengna rakhibani bom lerambagi pawhek phamuga Thawal police ki team ama mafam adu sangsilaktuna mafam adu question laga thamduna mi sangandana thamki tungda state bomb export amasum district mobile forensic unit sing laglaga tungda pungani ga mini kulom tabra aso engam yaudun lakhotki Thawal police na thawdo adu ki matang na case ma lokhotpaga chigatpa hokhreri